BJP की लुचिंगबा Suvendu अधिकारी West Bengal की Chief Minister ओइना Governor R.N. Ravina Washak Loukhre ngasi Suvendu अधिकारी na West Bengal की Chief Minister ओइना Washak Loukheba asina mahak leba asina maning hek tamlakpadagi West Bengal की ahanba BJP की Chief Minister ओइरे Kolkata की Brigade Parade Ground the Pangthokliba Washak Lobagi Thoramatu the Prime Minister Narendra Modi, Union Home Minister Amit Shah, Union Health Minister J.P. Nadda, BJP ki National President Nitin Nabin Amade, Chief Minister Yumnam Kemchan Yauna, Tongan State Kungi Chief Minister Singh So Sarugyari, Thoramatu the Prime Minister Narendra Modi na, Makhanlal Sarkar gi Yaifu Mangul ni ki, Makhanlal Sarkar West Bengal da BJP ki Quiet ki, Senior Oiraba Luchingba Amane, Mahak India na maning tamlaba matungda chathakiba nationalist movement da achoba thodang laukiba luchingba amane kumjaing ni singma chamapal yankhai nithoi da Shyama Prasad Mukherjee ga loinana Kashmir da India gi machu ahum gi firal chingkhatluba gi damal fakibane BJP semlaklaba matungda kumjaing ni singma chamapal marifudagi Mahak party asigi West Dinajpur Jalpaiguri amade Darjeeling ki organizational coordinator oina thau purakhe Matamatuda mahakna chahi amagi manungda member listing tara henna enroll tawhakibane Kumja English ma chamapal merfu mathoidagi mahak chahi tare thangna district president oinasu thau pukibane nengsing bayabadi West Bengal Assembly mikhalda BJP na chauna maipaktuna state asida chahi tara manga lengak pairam laba Trinamool Congress maithiba nangkibane Mikhal Maithiraba matung faubada tha asigi mangada Mamata Banerjee na Chief Minister gi famdagi resign tawroi amadi masi miyam gi asengba mandate nate haina phongdokibane masigi mathakta tha asigi marida Mikhal gi fal lauthokraba matungda West Bengal gi tongan ba mafam kiyada pamdaba thodok sing thokibagi report leikibane